ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯨ ꯊꯛꯄꯤ ꯏꯃꯥꯒꯤ ꯃꯆꯥ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯅ ꯉꯁꯤꯁꯨ ꯌꯨ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯝꯂꯤ ꯃꯝꯂꯤꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯈꯔ ꯊꯨꯔꯞ ꯂꯥꯛꯂꯤ꯫ ꯍꯣꯏ ꯏꯕꯦꯇꯣꯟ, ꯀꯥꯡꯍꯧꯗꯨꯕꯨ ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯀꯗꯥꯏ? ꯃꯥꯔꯤꯅꯕ ꯈꯔ ꯄꯤꯔꯧꯅꯦꯍꯦ꯫ ꯏꯕꯦꯇꯣꯟꯅ ꯑꯣ ꯂꯣꯏꯔꯦ, ꯅꯠꯇꯦ ꯅꯤꯁꯥꯕꯟ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯀꯥꯟꯁꯤꯗ ꯅꯤꯁꯥ ꯌꯣꯟꯕ ꯌꯥꯔꯣꯏ, ꯅꯤꯁꯥ ꯆꯥꯕ ꯌꯥꯔꯣꯏ ꯂꯥꯎꯅꯔꯤ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ ꯌꯨ ꯃꯌꯣꯝꯅꯣ ꯍꯥꯏꯕ ꯑꯃꯨꯛ ꯄꯨꯔꯛꯏꯗꯨꯕꯣ? ꯍꯦ ꯂꯥꯡꯅꯨꯀꯣ, ꯀꯕꯨꯏ ꯈꯨꯜꯗꯒꯤ ꯑꯦꯀꯥ ꯒꯥꯔꯤꯁꯤ ꯇꯣꯡꯂꯒ ꯌꯥꯝꯅ ꯋꯥꯅ ꯂꯧꯔꯨꯔꯤꯖꯥꯠꯅꯤ, ꯀꯣꯏꯂꯥꯡ ꯂꯥꯡꯒꯅꯨꯀꯣ, ꯅꯤꯁꯥꯕꯟꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯑꯩꯅ ꯌꯨꯝꯗ ꯁꯤꯁꯦ ꯊꯛꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯅꯤ, ꯅꯪꯅ ꯑꯥꯗ ꯃꯩꯔꯥ ꯆꯪꯒ ꯅꯤꯁꯥꯕꯟꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯅꯤ, ꯑꯗꯨꯒꯨꯝꯅ ꯑꯇꯩꯁꯨ ꯅꯤꯁꯥꯕꯟꯁꯨ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ, ꯅꯪ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯅꯗꯕꯒꯤ ꯋꯥꯅꯦꯃꯤ ꯏꯕꯦꯇꯣꯟ ꯅꯪꯕꯣ꯫ ꯏꯕꯦꯇꯣꯟꯅ ꯈꯪꯈ꯭ꯔꯄꯣꯠꯅꯤ ꯅꯪꯅ ꯈꯪꯕꯁꯦ, ꯁꯤ ꯍꯥꯏꯔꯒ ꯀꯥꯡꯍꯧ ꯑꯗꯨ ꯂꯥꯗ ꯈꯔ ꯍꯥꯞꯇꯨꯅ ꯄꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯗ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯅ ꯍꯤꯗꯥꯛꯇꯨ ꯑꯃꯨꯛꯇꯪ ꯁꯨꯒꯠꯂꯒ ꯆꯤꯡꯂꯒ ꯈꯪꯍꯧꯗꯦ, ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯥꯡꯍꯧꯗꯨ ꯈꯨꯗꯣꯝꯕꯤꯒ ꯈꯨꯌꯥꯏꯒꯅ ꯆꯞꯇꯨꯅ ꯆꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯇꯣꯟꯅ ꯅꯨꯄꯥ, ꯅꯪꯕꯨ ꯍꯥꯎꯕ꯭ꯔꯃꯤ? ꯋꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯌꯨ ꯊꯛꯂꯒ ꯌꯥꯝ ꯈꯥꯏ ꯍꯥꯏꯅꯗꯥꯏꯅꯦ? ꯀꯔꯝ ꯇꯧꯒꯦꯕ ꯃꯍꯥꯎꯗꯨꯕꯨ? ꯑꯗꯨꯒ ꯑꯗꯨꯛ ꯄꯥꯝꯅ ꯊꯛꯂꯤꯕ ꯌꯨꯗꯨꯕꯨ ꯁꯨꯒꯠꯇꯅ ꯊꯛꯂꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯕꯣ? ꯇꯣꯝꯆꯧꯅ ꯅꯤꯁꯥ ꯍꯥꯏꯐꯦꯠ ꯄꯥꯜꯂꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯤꯅꯤꯅꯦ, ꯈꯔ ꯁꯨꯒꯠꯄ ꯑꯁꯤꯅꯗꯤ ꯃꯁꯤꯁꯦ ꯍꯤꯗꯥꯛ ꯊꯛꯄ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡꯅꯤ, ꯃꯁꯤꯕꯨ ꯊꯛꯆꯤꯜꯂꯕ ꯀꯅꯥꯒꯤ ꯋꯥꯔꯝꯕ ꯋꯥꯈꯜ ꯁꯥꯒꯠꯂꯝꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯏꯅꯥꯏꯄꯣꯠꯇꯦ ꯅꯦꯝꯊꯈ꯭ꯔꯤꯕ꯫ ꯅꯪꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦꯔꯣ ꯅꯨꯄꯤ? ꯅꯪꯕꯨ ꯍꯌꯦꯡ ꯈꯨꯂꯪ ꯑꯅꯤ ꯐꯥꯡꯖꯅꯕꯒꯤ ꯃꯊꯥ ꯁꯥꯏ ꯍꯥꯏꯗꯥꯏꯅꯦ? ꯁꯤ ꯑꯃꯨꯛꯇꯪ ꯊꯛꯆꯤꯜꯂꯒ ꯃꯊꯥ ꯏꯪꯕ꯭ꯔꯥ ꯌꯦꯡꯒꯦꯔꯣ? ꯃꯊꯥꯕꯨꯗꯤ ꯌꯥꯝ ꯁꯥꯏꯌꯦ, ꯑꯗꯣ ꯑꯩ ꯍꯩꯅꯔꯣꯏꯗ, ꯌꯥꯝ ꯈꯥꯏ ꯍꯥꯏꯒꯨꯝꯁꯨ ꯇꯧꯋꯦ꯫ ꯆꯠꯊꯣꯛꯍꯦ ꯑꯁ꯭ꯋꯥꯏꯗ, ꯑꯗꯨ ꯈꯥꯕ ꯅꯣꯡꯃꯥꯡꯈꯥꯗꯨꯗꯤ ꯈꯨꯖꯥꯏ ꯅꯃꯤꯠ ꯅꯅꯥ ꯎꯏꯁꯤꯟꯅꯗꯅ ꯊꯛꯅꯩ, ꯅꯥꯕ ꯐꯅꯕꯅꯦ ꯍꯥꯏꯗꯅ, ꯑꯗꯨꯒ ꯀꯩꯁꯨ ꯅꯠꯇꯕ ꯄꯦꯠ ꯂꯥꯎꯕꯁꯤꯕꯨ ꯑꯄꯪꯕꯤꯁꯤꯗꯤ! ꯃꯤ ꯄꯨꯝꯅꯃꯛꯇꯤꯅꯦ ꯂꯣꯏꯅ ꯊꯛꯅꯔꯕꯅꯤ ꯍꯧꯖꯤꯛ, ꯅꯣꯏꯗꯤ ꯍꯥꯏꯔꯨꯅꯨ, ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯎꯕꯅꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯛꯅꯔꯕꯅꯤ, ꯑꯄꯪꯕꯤ! ꯏꯕꯦꯇꯣꯟꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃ ꯌꯦꯡꯅꯤꯡꯂꯝꯃꯤ, ꯋꯥꯈꯜ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯥꯡ ꯌꯦꯡꯅꯤꯡꯂꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯁꯨ ꯂꯩ, ꯃꯃꯥꯡꯊꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯄꯥꯜꯂꯤ, ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯗꯕ ꯐꯩ, ꯑꯃꯗꯤ ꯆꯤꯐꯦꯠ ꯅꯥꯒꯟꯕ ꯐꯥꯎꯕ ꯃꯁꯤ ꯊꯛꯂꯒ ꯂꯣꯏꯅ ꯐꯈꯤ ꯍꯥꯏꯅ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯉꯥꯏꯍꯥꯛ ꯏꯕꯦꯇꯣꯟꯕꯨ꯫ ꯏꯕꯦꯇꯣꯟꯅ ꯅꯨꯄꯥ, ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯤꯡꯍꯧꯒꯦ, ꯑꯩꯁꯨ ꯃꯍꯥꯎꯗꯣ ꯀꯔꯝ ꯇꯧꯏ ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦꯁꯦ, ꯁꯤꯔ ꯆꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯕꯁꯤꯕꯣ꯫ ꯇꯣꯝꯆꯧꯅ ꯁꯦ ꯆꯤꯡꯉꯨ, ꯏꯇꯩ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ, ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯀꯨꯠ ꯌꯣꯠꯁꯟꯅꯩ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯕꯩꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯃꯥ? ꯅꯥꯎꯕꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯌꯦ ꯏꯃꯥ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨ ꯐꯠ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯂꯣꯝꯗ꯫ ꯏꯕꯦꯇꯣꯟ ꯃꯆꯤꯟꯕꯥꯟꯗꯣ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯥ ꯂꯣꯏꯔꯦ, ꯅꯪ ꯕꯥꯖꯤꯒ ꯀꯥꯡꯍꯧꯁꯦ ꯊꯨꯝ ꯅꯝꯕ꯭ꯔꯥ ꯌꯦꯡꯕꯅꯤꯗ, ꯂꯥꯛꯑꯣ, ꯅꯥꯎꯕꯤꯗꯤ ꯁꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒ ꯀꯟꯖꯜꯂꯛꯑꯣꯁꯦ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯤꯁꯦ, ꯅꯥꯎꯕꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯆꯥꯛꯆꯥ ꯃꯥꯡꯗ ꯏꯕꯦꯇꯣꯟ ꯃꯥꯁꯨ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯍꯧꯖꯤꯛꯇꯤ꯫
ꯅꯣꯡꯃꯒꯤ ꯃꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯏꯕꯦꯇꯣꯟ꯫ ꯏꯪꯅ ꯆꯤꯛꯅ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯔꯦ꯫ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯗ꯭ꯔꯒꯅ ꯁꯪꯒꯠꯇꯨꯅ ꯉꯥꯡꯕ, ꯂꯩꯔꯝꯕ ꯄꯣꯠ ꯊꯨꯒꯥꯏꯕ, ꯃꯆꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯄ, ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯄ, ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯌꯨꯝꯕꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯍꯧꯖꯤꯛꯇꯤ ꯏꯕꯦꯇꯣꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯌꯨ ꯋꯥꯟꯕ ꯆꯠꯄꯅ ꯃꯥꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯝꯕ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯍꯜꯂꯝꯕ ꯇꯣꯝꯆꯧꯗꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯍꯩꯅꯍꯧꯔꯕ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯃꯥ ꯁꯣꯠꯄ ꯂꯪꯕ ꯇꯧꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯣꯟꯅ ꯑꯁꯨꯝ ꯆꯠꯊꯔꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈ꯭ꯔꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯏꯃꯨꯡꯁꯤꯗ ꯈꯣꯡꯒꯨꯜ ꯃꯨꯠꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯂꯩ ꯄꯔꯦꯡ ꯁꯤꯕ ꯁꯛꯇꯝꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦꯗꯣ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯕꯩ ꯑꯃꯁꯨꯡ ꯅꯥꯎꯕꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅꯃꯛ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯂꯤꯆꯠ ꯑꯗꯨꯗꯤ ꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗꯨꯅ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ, ꯃꯃꯥꯗ ꯐꯨꯕ ꯆꯩꯕꯃꯛꯇꯤ ꯇꯧꯔꯝꯗꯦ꯫ ꯇꯧꯒꯅꯨ, ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯀꯟꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥꯕꯨ ꯆꯥꯎꯁꯦꯟ ꯁꯦꯟꯅꯕꯅ ꯍꯦꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯨꯕ ꯊꯧꯗꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯃꯛꯇꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯏꯕꯦꯇꯣꯟ ꯌꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯨꯠ ꯃꯁꯥ ꯊꯛ ꯅꯤꯛꯄ, ꯃꯌꯥꯒ ꯀꯣꯡꯒꯣꯟ ꯀꯥꯕ ꯑꯃꯗꯤ ꯃꯃꯤꯠ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯗꯨꯅ ꯋꯥꯈꯜꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯀꯥꯇꯨ ꯀꯥꯔꯟ ꯈꯜꯂꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝꯗꯅꯤ ꯃꯥꯅ ꯍꯤꯡꯂꯤꯕꯁꯤ ꯍꯧꯖꯤꯛ꯫ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯔꯤꯉꯩ ꯍꯔꯥꯎꯕ, ꯌꯥꯗ꯭ꯔꯒꯅ ꯃꯆꯥꯁꯤꯡꯕꯨ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝ ꯁꯪꯀꯠꯇꯅ ꯉꯥꯡꯕ, ꯌꯨꯝꯊꯪꯅꯕꯅꯁꯨ ꯈꯥꯝꯂꯨꯔꯕꯁꯨ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯨꯝꯊꯪꯅꯕꯒ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒ ꯃꯥꯒ ꯇꯣꯏꯅ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯌꯨꯝꯊꯪꯅꯕ ꯀꯌꯥꯅꯁꯨ ꯃꯥꯒ ꯌꯨꯝꯂꯣꯟꯅꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯏꯕꯦꯇꯣꯟ ꯉꯁꯤꯁꯨ ꯀꯤꯔꯨꯛ ꯌꯦꯡꯂꯗꯨꯅ ꯀꯨꯠ ꯌꯣꯠꯂꯤ꯫ ꯃꯆꯥꯅꯨꯄꯤ ꯅꯥꯎꯕꯤꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯅꯨꯔꯥ ꯆꯐꯨꯗꯨ ꯊꯝꯕ ꯂꯥꯛꯄꯗ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯅꯥꯎꯕꯤꯅ, "ꯏꯃꯥ, ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯏꯃꯥ? ꯅꯪ ꯌꯨꯁꯤꯗ ꯊꯛꯂꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯅꯦꯀꯣ? ꯅꯆꯥꯁꯤꯡꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ꯭ꯔꯕ ꯏꯃꯥ? ꯅꯪ ꯌꯨꯁꯤꯗ ꯊꯛꯂꯅꯨ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ?" ꯏꯕꯦꯇꯣꯟꯅ, "ꯍꯦ, ꯀꯗꯥꯏꯗꯒꯤ ꯌꯨꯅꯣ? ꯀꯨꯏꯔꯦ ꯊꯛꯇꯕ꯫ ꯁꯤ ꯄꯤꯄꯥꯁꯤꯗꯤ ꯏꯁꯤꯡ ꯑꯏꯪꯕꯅꯤ꯫ ꯀꯔꯤꯅꯣ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯂꯨꯝ ꯍꯦꯛ ꯂꯨꯝꯃꯗꯅ, ꯑꯩ ꯀꯣꯏꯁꯦꯟ ꯍꯦꯛ ꯁꯦꯟꯅꯗꯅ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯅꯣꯡꯃꯇꯁꯨ ꯂꯩꯀꯥꯏ ꯀꯣꯏꯔꯨꯆꯣ ꯁꯨꯔꯨ ꯏꯃꯨꯡꯁꯤꯗ? ꯑꯣ, ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯁꯪꯗ꯭ꯔꯦ ꯅꯪ ꯁꯦꯟꯅꯕꯗ, ꯂꯩꯀꯥꯏ ꯀꯣꯏꯕ ꯁꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯪꯅ ꯊꯛꯑꯔꯣꯏ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ? ꯅꯪ ꯊꯛꯑꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯏꯃꯥ? ꯍꯌꯦꯡꯒꯤ ꯃꯔꯨꯞ ꯄꯩꯁా ꯄꯤꯔꯛꯑꯣ꯫ ꯀꯗꯥꯏꯅꯣ? ꯅꯪ ꯌꯨ ꯊꯛꯅꯕ ꯄꯩꯁꯥꯗꯤ ꯂꯩꯕ꯭ꯔꯣ? ꯆꯠꯂꯣꯍꯦ ꯑꯥꯗ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯑꯣ, ꯅꯕꯨꯡ ꯆꯍꯤ 30 ꯁꯨꯔꯕ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯤꯗꯣ, ꯑꯗꯨꯗ ꯍꯥꯏꯌꯨ, ꯃꯔꯥꯏ ꯄꯤꯖꯔꯛꯀꯅꯤ꯫ ꯀꯔꯤꯒꯤ ꯇꯥꯆꯧꯗ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯅꯅꯕ ꯁꯦꯜꯗꯤ ꯅꯪ ꯂꯩꯕ꯭ꯔꯣ? ꯀꯗꯥꯏꯅꯣ? ꯄꯨꯊꯣꯔꯛꯑꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯥꯡꯊꯣꯜ ꯌꯣꯜꯂꯅꯤ꯫ ꯏꯕꯦꯇꯣꯟꯗꯨ ꯅꯤꯁꯥ ꯈꯔ ꯄꯥꯜꯂꯛꯄꯒ ꯁꯪꯀꯠꯂꯛꯏ ꯃꯆꯥꯅꯨꯄꯤꯗ꯫ "ꯀꯔꯤ? ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯃꯥ ꯏꯄꯥꯅ ꯎꯠꯂꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯌꯣꯟꯗꯣꯏꯅꯣ? ꯅꯈꯨꯠꯇꯨ ꯊꯥꯡꯅ ꯍꯦꯛ ꯂꯥꯟꯒꯦ꯫ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ, ꯅꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯕ ꯑꯩꯁꯦ? ꯍꯥ? ꯅꯄꯥ ꯁꯤꯒꯩꯖꯟꯗꯨ ꯌꯥꯎꯗꯅ ꯆꯍꯤ kayano ꯑꯩꯅ ꯅꯣꯏ ꯊꯥꯛꯂꯛꯏꯁꯦ? ꯎꯄꯨ ꯀꯥꯡꯊꯣꯜ ꯌꯣꯜꯂꯒ ꯆꯥꯔꯛꯇꯦꯅꯦꯍꯦ꯫ ꯑꯗꯨꯒ ꯄꯦꯠ ꯂꯥꯎꯕ ꯃꯔꯨꯞꯇꯨꯒꯤ ꯀꯥꯡꯊꯣꯜ ꯌꯣꯟꯒꯦ ꯀꯥꯏꯅ ꯅꯉꯛ ꯁꯝꯗꯨꯗ ꯊꯥꯡꯒꯣꯟꯅ ꯂꯦꯟꯒꯦ ꯈꯪꯉꯣ ꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯁꯈꯤꯅ, "ꯍꯩ ꯅꯥꯎꯕꯤ, ꯅꯃꯥꯒ ꯃꯥꯟꯅꯅꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯃꯥꯅ ꯈꯔ ꯉꯥꯡꯖꯔꯕꯁꯨ ꯈꯨꯝꯃꯨꯔꯅꯨ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ? ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤ ꯅꯃꯥꯗꯣ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗꯔꯣꯅꯦꯍꯦ ꯅꯣꯏꯕꯣ, ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤꯅꯦ." ꯏꯕꯦꯇꯣꯟ ꯁꯈꯤꯗ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ, "ꯍꯦꯔꯥ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯕꯗ ꯌꯥꯎꯕꯤꯔꯛꯀꯅꯨ ꯏꯆꯦ ꯁꯈꯤ, ꯊꯥꯡ ꯊꯤꯜꯂꯛꯀꯅꯤ." ꯁꯈꯤꯅ, "ꯍꯩꯃꯥ, ꯃꯣꯏꯕꯨ ꯈꯠꯅꯒꯅꯨ, ꯅꯃꯥꯒ ꯃꯥꯟꯅꯒꯅꯨ, ꯃꯆꯥꯅꯨꯄꯤꯁꯤꯗ ꯊꯦꯝꯖꯤꯟꯕꯕꯨ ꯐꯠꯇꯕ ꯋꯥ ꯍꯥꯏꯕ꯭ꯔꯅꯦꯍꯦ? ꯌꯨꯊꯛꯄꯤ, ꯑꯣꯟꯖꯜꯂꯛꯀꯅꯨ, ꯇꯨꯝꯕ ꯌꯥꯗꯦ,
ꯂꯥꯎꯅꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯦ ꯑꯣ ꯏꯌꯨꯝꯗ ꯂꯥꯎꯖꯕꯅꯦ ꯀꯨꯁꯤ ꯀꯨꯁꯤ ꯅꯊꯧ ꯂꯩꯕ꯭ꯔꯣ ꯅꯔꯟꯅ ꯊꯛꯄ꯭ꯔꯣ ꯅꯃꯥꯏꯗꯨꯗ ꯌꯨꯒꯤ ꯄꯩꯁꯥꯁꯤꯅ ꯊꯣꯡꯒꯦ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯔꯗꯅ ꯌꯨꯒꯤ ꯄꯩꯁꯥꯅ ꯊꯣꯡꯒꯦ ꯀꯥꯏꯅ ꯅꯪꯒꯤ ꯁꯦꯜ ꯑꯆꯣꯏꯕꯗꯨꯅ ꯊꯣꯝꯗꯅ ꯏꯃꯥꯏꯁꯦ ꯀꯥꯏꯔꯅꯤꯀꯣ ꯆꯠꯂꯣꯗ ꯇꯨꯀꯠꯆꯩ ꯌꯨꯊꯛꯄꯤꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯈꯤ ꯃꯥꯎꯔꯤꯕꯨꯔꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯃꯒ ꯑꯃꯨꯛ ꯂꯥꯎꯅ ꯑꯃꯒ ꯑꯃꯨꯛ ꯈꯟꯅ ꯌꯥ ꯋꯥ ꯏꯃꯨꯡꯁꯤ ꯃꯊꯣꯡ ꯑꯃ ꯆꯥꯗ꯭ꯔꯕꯅꯤ ꯅꯣꯡꯃꯁꯨ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯆꯥꯅꯨꯄꯥ ꯔꯥꯕꯩꯒ ꯃꯃꯥꯒ ꯀꯟꯅ ꯂꯥꯎꯅꯔꯤ ꯏꯃꯥ ꯑꯩꯅ ꯉꯔꯥꯡ ꯄꯤꯁꯟꯈꯤꯕ ꯁꯦꯜꯗꯨ ꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯏꯕꯦꯇꯣꯟꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕꯅꯤ ꯌꯨꯒꯤ ꯃꯌꯥꯛꯅ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯁꯜꯂꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯌꯥꯅꯦꯅ ꯄꯉꯥꯡ ꯉꯥꯡꯂꯛꯀꯅꯨꯀꯣ ꯔꯥꯕꯩꯗꯨ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯗ ꯊꯦꯠꯂꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯁꯝ ꯍꯥꯏꯐꯦꯠ ꯁꯦꯝꯂꯗꯨꯅ ꯏꯁꯩꯒ ꯉꯪꯗꯅ ꯇꯧꯖꯔꯝꯕꯗꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯁꯤꯟꯅꯅꯨꯗ ꯉꯁꯥꯏ ꯑꯩꯅ ꯅꯪ ꯁꯦꯜ ꯄꯤꯁꯟꯈꯤꯕꯗꯣ ꯀꯥꯏ ꯊꯝꯈ꯭ꯔꯒꯦ ꯍꯧꯅꯨ ꯏꯃꯥ ꯅꯪ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯀꯣ ꯏꯃꯥ ꯂꯣꯏ ꯐꯨꯒꯠꯂꯛꯇꯣꯏꯅꯤ ꯉꯁꯤ ꯅꯠꯇꯦ ꯄꯩꯁꯥ ꯃꯌꯥꯝꯗꯨ ꯌꯨ ꯂꯣꯏꯅ ꯊꯛꯇꯣꯛꯈ꯭ꯔꯕ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ ꯉꯁꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯇꯧꯅꯤꯀꯣ ꯑꯩ ꯏꯕꯦꯇꯣꯟꯅ ꯀꯔꯤ ꯂꯥꯟ ꯇꯧꯗꯣꯏꯕ ꯇꯧꯅꯦ ꯅꯊꯕꯥꯛ ꯁꯦꯒꯥꯏꯒꯦ ꯅꯪꯅ ꯆꯍꯤ 30 ꯁꯨꯔꯦꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯏꯃꯨꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯄꯨꯕꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯄꯩꯁꯥꯅ ꯇꯨꯔꯦꯜ ꯋꯥꯡꯃꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯥꯏꯖ ꯍꯥꯏꯕꯗꯨꯒꯤ ꯂꯣꯏꯅ ꯀꯠꯇꯅ ꯗꯥꯟ ꯇꯧꯊꯣꯛꯂꯒ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯄꯩꯁꯥ ꯃꯔꯤ ꯄꯨꯁꯜꯂꯛꯇꯕ ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯥꯟ ꯇꯧꯗꯣꯏꯕ ꯇꯧꯅꯦ ꯇꯧꯋꯣꯕ ꯏꯃꯥ ꯑꯩ ꯉꯁꯤ ꯏ ꯀꯥꯔꯛꯀꯅꯤꯀꯣ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯠꯇꯤꯌꯦ ꯌꯨꯈ꯭ꯔꯥꯕꯤ ꯃꯤꯒꯤ ꯃꯃꯥꯒꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯊꯣꯛꯇꯅ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯀꯥꯏꯅ ꯑꯣ ꯏꯃꯥꯒ ꯃꯥꯟꯅꯗꯤꯌꯦ ꯃꯤꯗꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅꯀꯣ ꯏꯃꯨꯡꯁꯦ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯪ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ ꯍꯪꯉꯣꯏ ꯃꯤꯔꯣꯟꯕꯤ ꯃꯥꯟꯕ ꯅꯪꯅ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯣ ꯏꯃꯥꯗꯤꯅꯦ ꯁꯦꯜꯗꯣ ꯄꯤꯁꯜꯂꯛꯇꯕꯅꯤꯅ ꯂꯩꯇꯦ ꯄꯨꯊꯣꯛꯑꯣꯏ ꯑꯩꯕꯨ ꯍꯪꯉꯣꯏ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅ ꯏꯃꯥ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯔꯒꯦ ꯆꯨꯝ ꯁꯣꯏꯅꯥꯏꯕ ꯐꯩꯗꯦꯛꯄ ꯍꯦꯛ ꯃꯥꯟꯈꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯀꯥꯇꯨꯛ ꯀꯥꯔꯟ ꯉꯥꯡꯗꯅ ꯇꯧꯁꯟꯅꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤꯀꯣ ꯉꯁꯤ ꯑꯩꯅꯅꯦ ꯌꯨꯝꯒꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯉꯁꯤ ꯃꯤ ꯁꯤꯅꯅꯤꯀꯣ ꯍꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯉꯁꯤ ꯏꯕꯦꯇꯣꯟꯗꯨ ꯑꯌꯨꯛ ꯆꯥꯛꯆꯥ ꯃꯥꯡꯗ ꯈꯔ ꯄꯥꯏꯁꯤꯜꯂꯨꯕ ꯑꯗꯨꯅ ꯅꯤꯁꯥ ꯄꯥꯡꯈꯠꯂꯛꯂꯕꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯨꯡꯁꯥ ꯁꯥꯔꯛꯈ꯭ꯔꯕ ꯃꯇꯥꯡ ꯑꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤ ꯊꯥꯎ ꯅꯪꯒꯤ ꯌꯨꯝ ꯃꯩ ꯊꯥꯎ ꯅꯪꯒꯤ ꯀꯥ ꯃꯩ ꯊꯥꯎꯋꯣ ꯊꯥꯅꯤꯡꯕ ꯊꯥꯖꯧ ꯒ꯭ꯔꯣꯡ ꯊꯥꯗꯣꯛꯈꯣ ꯅꯥꯎꯕꯤꯒ ꯑꯩꯒꯒꯤ ꯀꯥꯗꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯊꯥꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯀꯥꯗ ꯊꯥꯎꯁꯨ ꯆꯠꯂꯣ ꯁꯛꯇꯥꯁꯤꯒ ꯏꯃꯥ ꯅꯪ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣ ꯌꯨ ꯊꯛꯄ ꯇꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯁꯥꯟꯅꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯑꯌꯨꯛꯇ ꯄꯤꯁꯜꯂꯝꯕ ꯁꯦꯜꯗꯨꯕꯨ ꯈꯪꯗꯦꯌꯦ ꯏꯃꯥ ꯅꯪ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣꯕ ꯅꯪꯕꯨ ꯍꯤꯡꯂꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕꯅꯦ ꯁꯤꯈ꯭ꯔꯣ ꯏꯃꯥ ꯅꯪ ꯇꯨꯔꯦꯜ ꯑꯁꯤꯗꯅꯦ ꯏꯁꯤꯡ ꯆꯥꯎꯔꯤꯉꯩ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯅꯪ ꯁꯤꯈ꯭ꯔꯣ ꯏꯃꯥ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯕ ꯁꯤꯒꯦꯒ ꯅꯪ ꯑꯣꯏꯅ ꯁꯤꯈ꯭ꯔꯣ ꯇꯣꯃꯥꯜ ꯍꯣꯏꯒꯤꯅꯦ ꯁꯟ ꯒꯥꯔꯤꯗꯨꯅ ꯇꯛꯇꯅ ꯅꯪ ꯑꯣꯏꯅ ꯁꯤꯈ꯭ꯔോ ꯃꯇꯠ ꯇꯠꯂꯒ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯎꯕꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯏꯃꯥ ꯌꯥꯔꯦꯕ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯇꯜꯂꯤꯕ ꯅꯣꯏꯕꯥꯅꯤꯁꯤꯗꯤ ꯈꯠꯅꯕꯗꯣ ꯇꯣꯛꯑꯣ ꯍꯥꯏꯕ ꯑꯁꯣꯝꯗꯅꯦ ꯏꯅꯦ ꯁꯈꯤꯅ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯁꯨ ꯈꯠꯅꯩ ꯅꯨꯃꯤꯠ ꯇꯥꯔꯁꯨ ꯈꯠꯅꯩ ꯍꯥꯏꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯌꯥꯝ ꯉꯥꯡꯍꯧꯔꯦꯕ ꯇꯥꯆꯧꯁꯨꯅꯦ ꯋꯥꯈꯜ ꯆꯣꯏꯔꯦ ꯈꯪꯂꯕ ꯏꯃꯥꯗ ꯀꯩꯗꯧꯕꯒꯤ ꯁꯦꯜꯗꯣ ꯄꯤꯁꯜꯂꯨꯔꯤꯅꯣ ꯍꯥꯏꯕꯅꯦ ꯇꯥꯆꯧꯅ ꯄꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟda ꯄꯤꯁꯜꯂꯁꯨ ꯌꯥꯏ ꯇꯥꯆꯧꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗ ꯏꯃꯥꯅ ꯉꯥꯡꯉꯤꯉꯩ ꯁꯨꯝ ꯈꯨꯝꯃꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤꯁꯤꯗ ꯁꯨꯝ ꯑꯣꯟꯁꯤꯜꯂꯒ ꯈꯟꯅꯩꯗꯨꯕꯨ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯅꯥꯎꯕꯤ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯂꯥꯡꯅꯨ ꯏꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯀꯥ ꯍꯦꯟꯕ ꯑꯃ ꯌꯥꯎꯔꯤꯅꯦ
ꯑꯩꯅ ꯀꯩꯗꯧꯔꯕ? ꯑꯩꯅ ꯀꯔꯤ ꯀꯥ ꯍꯦꯜꯂꯕ? ꯌꯥꯔꯦ ꯇꯥꯆꯧ, ꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯨꯏꯅꯦ ꯇꯥꯆꯧꯒ ꯏꯃꯥꯒ ꯉꯥꯡꯅꯕꯗꯨꯗ ꯏꯃꯥꯒꯤ ꯂꯨꯈꯨꯝꯗ ꯂꯩꯔꯝꯃꯦ, ꯁꯦ꯫ ꯑꯁꯨꯝꯅ ꯁꯦꯜꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯃꯥꯒꯤ ꯇꯥꯆꯧꯗ꯫ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ ꯏꯕꯦꯇꯣꯟꯗꯨ꯫ ꯁꯛꯇꯥ ꯅꯨꯡꯁꯤꯗꯗꯅꯅꯦ ꯑꯩꯅ ꯉꯁꯥꯏꯉꯩ ꯄꯤꯔꯣꯏꯅ ꯄꯤꯗ꯭ꯔꯤꯅꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯡꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯑꯩꯕꯨ ꯀꯩꯗꯧꯅ ꯄꯣꯛꯎꯔꯤꯕꯅꯣꯕ? ꯃꯃꯥ ꯑꯩꯅ ꯌꯨ ꯈꯔ ꯍꯨꯔꯥꯟꯗꯨꯅ ꯊꯛꯆꯕꯁꯨ ꯃꯣꯏꯅ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯕ ꯌꯥꯝꯅ ꯐꯠꯂꯣꯏꯗꯧꯔꯤꯕ ꯃꯆꯥ ꯃꯤꯅꯥꯏ ꯃꯄꯣꯛ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯗꯤꯅꯦ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯄꯣꯛꯇꯧꯔꯤꯕ ꯁꯤꯒꯩꯖꯟꯁꯤꯡꯁꯦ꯫ ꯑꯁ ꯌꯥꯔꯦ ꯏꯃꯥ, ꯅꯪꯁꯨ ꯀꯗꯥꯏꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯅꯣ ꯏꯃꯨꯡꯁꯤꯗ ꯄꯜꯂꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯊꯤꯅ ꯌꯥꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯔꯥꯕꯩꯅ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯃꯤ ꯄꯥꯜꯍꯧꯗ꯭ꯔꯗꯨꯅ, ꯏꯃꯥ ꯑꯩ ꯁꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯇꯣꯟꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯈꯜꯂꯒ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤ ꯃꯄꯥꯟꯂꯣꯝꯗ꯫ ꯑꯁ ꯌꯥꯔꯦꯕ ꯇꯥꯆꯧ ꯅꯪꯁꯨ ꯇꯣꯛꯑꯣꯕ, ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ, ꯑꯩ ꯌꯨꯝꯁꯤꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯈꯠꯅꯈꯤꯕꯁꯤꯅ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯗꯨꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯗꯣꯝꯆꯥ ꯊꯥꯕꯂꯩꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯔꯥꯕꯩꯅ ꯃꯗꯣꯝꯆꯥꯕꯨ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ꯫ ꯉꯁꯥꯏ ꯑꯃꯗꯒꯤ ꯂꯥꯎꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯆꯦꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯑꯁꯣꯏꯕꯁꯤꯡꯗꯨ ꯃꯗꯣꯝꯆꯥꯁꯨ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯕꯅꯤ, ꯎꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯥ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ? ꯅꯥꯎꯕꯤꯅ ꯃꯗꯣꯝꯆꯥꯕꯨ ꯎꯔꯗꯨꯅ, ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯔꯣ? ꯀꯥꯈꯠꯂꯛꯑꯣ ꯏꯟꯗꯣꯝꯆꯥ, ꯀꯔꯤꯒꯤ ꯑꯗꯨꯗ ꯂꯦꯞꯅ ꯂꯩꯔꯤꯅꯣ? ꯀꯥꯈꯠꯂꯛꯑꯣ ꯏꯟꯗꯣꯝꯆꯥ꯫ ꯊꯥꯕꯂꯩ ꯀꯩꯁꯨ ꯍꯥꯏꯗꯦ, ꯇꯞꯅ ꯀꯥꯔꯛꯏ꯫ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯌꯨꯝꯕꯥꯟ ꯑꯗꯨꯒꯤ ꯁꯦꯒꯥꯏꯔꯕ ꯐꯛꯂꯥꯡ ꯃꯌꯥ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯅꯥꯎꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦ ꯄꯨꯁꯜꯂꯣ, ꯏꯟꯗꯣꯝꯆꯥꯅꯅꯦ ꯄꯣꯠꯆꯩ ꯈꯔ ꯑꯗꯨꯛ ꯂꯩꯔꯛꯄꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯌꯥꯝꯃꯟꯈ꯭ꯔꯦ, ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯏꯅꯣ? ꯊꯥꯕꯂꯩꯅ, ꯅꯥꯎꯕꯤ ꯀꯔꯣꯝ ꯆꯦꯟꯈ꯭ꯔꯦ ꯅꯃꯥꯗꯣ? ꯈꯪꯗꯦꯗ ꯏꯟꯗꯣꯝꯆꯥ, ꯑꯁ꯭ꯋꯥꯏꯗ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ, ꯑꯩꯅ ꯌꯨꯝꯁꯤꯗ ꯑꯍꯟ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯠꯇ ꯏꯃꯥꯟꯅꯕꯁꯤꯡꯒ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯏꯃꯥꯟꯅꯕ ꯃꯤꯔꯛꯇ ꯇꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯏꯃꯥꯕꯨ ꯃꯤꯅ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ, ꯇꯥꯆꯧꯒ ꯈꯠꯅꯔꯝꯒꯗ꯭ꯔꯥ, ꯃꯁꯤꯇ ꯈꯟꯕꯗ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯟꯗꯣꯝꯆꯥ꯫ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯅꯥꯎꯕꯤꯗꯨ꯫ ꯏꯟꯗꯣꯝꯆꯥ ꯆꯥ ꯊꯛꯁꯤꯔꯥ? ꯀꯔꯤ ꯆꯥꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯊꯥꯕꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯀꯦ ꯅꯥꯟꯕ ꯌꯥꯎꯖꯗ꯭ꯔꯕ ꯁꯛꯇꯝꯗꯨ ꯆꯤꯡꯅꯅ ꯌꯦꯡꯂꯒ, ꯅꯥꯎꯕꯤ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ? ꯋꯥꯗꯦꯗ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯟꯗꯣꯝꯆꯥ꯫ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯁꯤꯔꯥ ꯍꯥꯏꯕꯕꯨ? ꯑꯗꯨꯅꯤꯅꯦ ꯅꯥꯎꯕꯤ, ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯨꯁꯤ, ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯛꯂꯨꯁꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯏꯟꯗꯣꯝꯆꯥ ꯑꯩ ꯆꯠꯅꯤꯡꯗꯦꯗ꯫ ꯑꯩꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯕꯕꯨꯗꯤ ꯌꯥꯝꯅ ꯂꯩꯅꯤꯡꯉꯤ, ꯑꯗꯣ ꯑꯩ ꯂꯩꯇ꯭ꯔꯕꯁꯤꯗꯤ ꯌꯨꯝꯁꯤꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯃꯤ ꯄꯨꯝꯅꯃꯛꯅ ꯏꯃꯥꯕꯨ ꯌꯨ ꯊꯛꯄꯤꯅꯤ, ꯑꯉꯥꯎꯕꯤꯅꯤ, ꯁꯣꯅꯣ ꯆꯨꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯟꯗꯣꯝꯆꯥ꯫ ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯄ ꯉꯝꯂꯣꯏꯌꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕꯒꯤ ꯃꯆꯠ ꯑꯣꯏꯌꯦ꯫ ꯀꯞꯄ ꯐꯥꯎꯕ ꯏꯅꯤꯡꯇꯝꯅ ꯀꯞꯄ ꯐꯪꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯀꯅꯥꯒꯤꯗꯃꯛꯇ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯣꯏꯅꯣ ꯏꯟꯗꯣꯝꯆꯥ? ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯗꯨꯅ ꯄꯣꯊꯥꯕ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯑꯩꯅ ꯌꯨꯝꯁꯦ ꯌꯦꯡꯁꯤꯟꯗꯨꯅ ꯏꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯅꯆꯥꯒꯤꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩ, ꯅꯨꯡꯉꯥꯏꯕ ꯂꯩꯁꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯄꯨꯝꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯕꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯑꯗꯨꯒꯅꯦ ꯏꯟꯗꯣꯝꯆꯥ, ꯉꯥꯏꯍꯥꯛ ꯈꯟꯅꯕꯒꯤ ꯋꯥꯅꯤ꯫ ꯇꯥꯆꯧꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯕꯗ ꯇꯥꯆꯧꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯥꯆꯧ ꯂꯩꯕ꯭ꯔꯥ ꯊꯤꯒꯗꯣꯏꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯍꯧꯖꯤꯛꯁꯨ ꯃꯥ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯅꯔꯕꯁꯨ ꯂꯥꯎꯅꯔꯕꯁꯨ ꯇꯥꯆꯧꯒ ꯑꯩꯒ ꯎꯗ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗꯤꯌꯦ꯫ ꯃꯁꯤꯅ ꯑꯩꯅ
ꯏꯃꯨꯡꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯟꯗꯣꯝꯆꯥ꯫ ꯑꯗꯨꯅ ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯅ ꯐꯅꯃꯛ ꯂꯥꯟꯗꯨꯅꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯧꯕ ꯉꯝꯗꯦ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯐꯠꯄ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ, ꯏꯃꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯍꯩꯕ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯊꯣꯛꯇꯨꯅ ꯂꯥꯏꯌꯦꯡꯂꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤꯗꯤ ꯈꯜꯂꯤ ꯏꯟꯗꯣꯝꯆꯥ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯌꯨ ꯊꯛꯇꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯌꯦ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯅꯥꯎꯕꯤ, ꯌꯦꯡꯁꯦ, ꯂꯩꯕꯥꯛ ꯆꯥꯎꯏ, ꯑꯈꯪ ꯑꯍꯩ ꯑꯃꯨꯛꯇꯪ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯁꯤ꯫ ꯌꯨ ꯊꯛꯇꯅꯕ ꯑꯃꯥꯏꯕꯤꯒꯤ ꯍꯤꯗꯥꯛ ꯑꯃꯗꯤ ꯂꯩ ꯍꯥꯏ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯌꯨ ꯊꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯅꯩ꯫ ꯆꯥꯕꯗ ꯍꯥꯞꯄꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯩꯁꯨ ꯃꯨꯟꯅꯗꯤ ꯈꯪꯗꯦ꯫ ꯑꯃꯨꯛꯇꯪ ꯏꯟꯗꯣꯝꯆꯥ ꯍꯪꯗꯣꯔꯛꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯃꯥꯁꯦ ꯊꯦꯝꯗꯨꯅ ꯑꯩꯈꯣꯏꯗ ꯄꯨꯔꯛꯑꯣ ꯍꯌꯦꯡꯁꯦ꯫ ꯑꯗꯨꯒꯅꯦ ꯀꯔꯤ ꯂꯩꯒꯦ ꯇꯥꯟꯅꯁꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ꯫ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯂꯥꯏꯕꯛ ꯌꯦꯡꯂꯁꯦ꯫ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯔꯁꯦ ꯏꯟꯗꯣꯝꯆꯥ꯫ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩ ꯂꯥꯛꯂꯒꯦ ꯍꯌꯦꯡꯁꯦ꯫ ꯑꯗꯨꯗꯤꯅꯦ ꯑꯩ ꯆꯠꯂꯒꯦ, ꯅꯃꯥꯁꯨ ꯆꯪꯉꯛꯇ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯁꯦ ꯀꯩꯊꯦꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ ꯅꯣꯏꯗ ꯌꯨꯝꯒ ꯑꯃꯠꯇ ꯌꯧꯔꯨꯗ꯭ꯔꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯈꯥꯎꯗꯨꯗꯤ ꯁꯪꯇꯣꯔꯛꯑꯣ, ꯏꯟꯗꯣꯝꯆꯥꯅ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯀꯥꯕꯒꯤꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯗꯣꯝꯆꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯗꯣꯛꯏ꯫ ꯑꯗꯨꯒ ꯈꯥꯎꯗꯨ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯗꯨꯅ ꯃꯗꯣꯝꯆꯥꯗ ꯄꯤ꯫ ꯁꯦ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯄꯥꯟꯗꯕꯅꯤꯅ ꯀꯩꯁꯨ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ꯫ ꯌꯥꯔꯦ, ꯀꯔꯤꯒꯤ ꯍꯥꯞꯄꯅꯣ? ꯏꯟꯗꯣꯝꯆꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯍꯣꯡ ꯑꯆꯥꯎ ꯑꯗꯨꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯀꯔꯤ ꯍꯥꯞꯄꯨꯅꯦꯒꯦ ꯏꯆꯥꯅꯕꯣ? ꯅꯥꯎꯕꯤ, ꯅꯃꯥꯗꯣ ꯁꯦꯟꯅꯧꯀꯣ꯫ ꯋꯥꯗꯧꯅꯗꯤ ꯋꯥꯖꯔꯛꯂꯕ ꯅꯃꯥꯅꯤꯗꯣ ꯀꯗꯥꯏꯗꯒꯤ ꯍꯩꯅꯔꯨꯔꯤꯕ ꯊꯕꯛꯅꯣ ꯈꯪꯗꯦ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤꯅꯦ ꯅꯃꯥꯗꯣ ꯀꯣꯡ ꯀ꯭ꯋꯥ ꯐꯥꯎꯕ ꯆꯥꯕ ꯅꯠꯇꯦ꯫ ꯃꯌꯥꯆꯨꯅꯤ ꯍꯥꯏꯗꯅ ꯃꯁꯥꯒꯁꯦ ꯅꯥꯟꯈ꯭ꯔꯕ ꯃꯀꯣꯛ ꯃꯔꯨꯒ ꯆꯤꯡꯍꯤ ꯑꯐꯨꯠꯄ ꯏꯖꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯁꯦ ꯁ꯭ꯋꯥꯏꯁꯦ ꯀꯌꯥ ꯀꯟꯅ ꯂꯦꯡꯄꯣꯠ ꯅꯠꯇꯦ꯫ ꯀꯝꯗꯧꯈꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯦꯡꯖꯨꯡꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯃꯇꯧ ꯇꯝꯂꯤ ꯃꯃꯥꯒꯤ ꯅꯥꯎꯕꯤꯁꯨ꯫ ꯍꯣꯏ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯣꯠꯄꯅ ꯏꯔꯣꯏ ꯑꯣꯜꯂꯦ꯫ ꯐꯅꯦꯛꯀꯁꯦ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦ ꯏꯟꯗꯣꯝꯆꯥ꯫ ꯃꯈꯣꯡꯗ ꯇꯣꯡꯕ ꯆꯄꯜꯁꯨ ꯌꯨꯒ ꯑꯣꯟꯅꯔꯒ ꯊꯥꯛꯇꯣꯛꯈꯤ ꯍꯥꯏꯕꯅꯦ ꯏꯟꯗꯣꯝꯆꯥ ꯅꯪꯕꯣ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯔꯒꯅꯦ ꯑꯩꯁꯦ ꯁꯤꯅꯤꯡꯂꯕꯅꯦꯕ ꯏꯟꯗꯣꯝꯆꯥ꯫ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯁꯤꯁꯦ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯁꯦ ꯀꯥꯟꯅꯗꯦꯁꯦ꯫ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯃꯗꯣꯝꯆꯥꯕꯨ ꯊꯤꯟꯗꯣꯔꯛꯂꯤ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ꯫ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯏꯟꯗꯣꯝꯆꯥ, ꯑꯩ ꯂꯩꯍꯧꯔꯦ꯫ ꯂꯩꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯄꯨꯔꯒ ꯏꯕꯦꯇꯣꯟꯕꯨ ꯂꯥꯏꯌꯦꯡꯕ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯁꯥ ꯑꯗꯨ ꯌꯦꯡꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯀꯌꯥꯅ ꯌꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯞꯅ ꯂꯥꯏꯌꯦꯡꯕ ꯍꯧꯔꯛꯂꯤꯗꯣ ꯏꯕꯦꯇꯣꯟꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯨꯗꯒꯤ ꯂꯥꯞꯊꯣꯔꯛꯄ ꯉꯝꯂꯛꯈꯤ꯫ ꯊꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯁꯨꯝ ꯇꯞꯅ ꯏꯕꯦꯇꯣꯟꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫